ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯟꯅ ꯇꯔꯥꯝ ꯂꯧꯖꯔꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯗꯕ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯗꯨꯅ ꯉꯁꯤꯗꯤ ꯋꯥꯔꯤ ꯍꯥꯞꯄꯁꯨ ꯈꯨꯗꯣꯡ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯊꯥꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯋꯥꯔꯤ ꯍꯥꯞꯄ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯐꯝꯁꯤ ꯌꯥꯝꯅꯁꯨ ꯁꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯇꯁꯦꯡꯅ ꯑꯩꯒꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯅꯥꯕꯒꯤ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯇꯥꯗꯕ꯭ꯔꯣ ꯇꯥꯗꯕ꯭ꯔꯣ ꯀꯗꯥꯏꯗ ꯍꯥꯞꯄꯅꯣ ꯁꯤꯕꯣ ꯑꯩꯗꯤ ꯂꯥꯏꯚꯁꯨ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯥꯕꯅꯤ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯛꯆꯥꯡ ꯉꯝꯗꯕꯗꯒꯤꯀꯣ ꯑꯩꯅ ꯃꯐꯝꯁꯤ ꯂꯥꯛꯑꯒ ꯂꯥꯏꯌꯦꯡꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨ ꯃꯐꯝꯁꯤ ꯇꯣꯉꯥꯟꯅ ꯏꯁꯇꯨꯗꯤꯑꯣ ꯑꯣꯏꯅ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯋꯥꯔꯤ ꯄꯥꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯊꯣꯛꯑꯦ ꯑꯗꯒꯤ ꯑꯩꯒꯤ ꯀꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯕꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕꯅꯤ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯊꯥꯏ ꯊꯥꯗꯦꯅ ꯋꯥꯔꯧꯕ ꯁꯥꯎꯕꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯣ ꯁꯣꯏꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯍꯣꯏ ꯋꯥꯍꯩꯗꯕꯨꯗꯤ ꯊꯥꯒꯅꯤ ꯄꯥꯊꯣꯛꯀꯅꯤꯗꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯄꯥꯒꯦ ꯈꯜꯂꯒ ꯄꯥꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯋꯥ ꯉꯥꯡꯕ ꯑꯗꯨꯝ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯑꯗꯨꯝ ꯈꯣꯟꯖꯦꯜ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯕ꯭ꯔꯥ ꯑꯩꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯏꯚꯁꯨ ꯊꯥꯕꯅꯤ ꯂꯥꯏꯚ ꯊꯥꯕꯁꯨ ꯁꯤ ꯈꯪꯗꯦ ꯍꯩ ꯆꯨꯝꯂꯤꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯌꯥꯝ ꯁꯥꯏ ꯑꯩ ꯐꯗꯤꯁꯤ ꯑꯃꯇ ꯂꯧꯒꯦ ꯀꯗꯥꯏꯗ ꯍꯥꯞꯄꯅꯣ ꯁꯤꯕꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯛ ꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨ ꯌꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯕꯨꯗꯤ ꯋꯥꯔꯤ ꯑꯩ ꯐꯖ ꯐꯖꯕ ꯑꯗꯨꯝ ꯀꯝꯂꯒꯗꯤ ꯍꯥꯞꯅꯕ ꯍꯣꯠꯅꯒꯦ ꯍꯛꯆꯥꯡꯁꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕ ꯃꯊꯪ ꯃꯊꯪ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨꯅ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯌꯥꯝ ꯊꯣꯛꯑꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦꯕ꯭ꯔꯣ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯉꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯊꯣꯡꯕꯅꯤ ꯁꯤꯗꯩꯅ ꯋꯥ ꯉꯥꯡꯉꯤꯁꯤ ꯑꯗꯨꯝ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯝꯅ ꯅꯥꯕ ꯌꯥꯗꯦ ꯊꯨꯅ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯍꯣꯔꯦꯟ ꯊꯦꯡꯉꯀꯥꯟꯗ ꯇꯥꯡꯇꯦꯟꯒꯤ ꯋꯥꯔꯤꯒ ꯑꯃ ꯑꯩꯈꯣꯏ ꯃꯔꯨꯞ ꯇꯣꯟꯗꯣꯟꯅ ꯄꯤꯔꯛꯄꯀꯣ ꯃꯥꯒꯤ ꯋꯥꯔꯤ ꯑꯉꯥꯡꯗꯨꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕꯗꯤ ꯇꯧꯒꯦ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯈꯔ ꯂꯩꯕ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯅ ꯋꯥꯔꯤ ꯄꯥꯕ ꯃꯇꯝꯗ ꯃꯐꯝꯁꯦ ꯌꯥꯝ ꯅꯤꯟ ꯈꯣꯡꯕ ꯌꯥꯝ ꯇꯧꯕ ꯐꯦꯟ ꯊꯥꯗ꯭ꯔꯒꯗꯤ ꯂꯩꯕꯁꯨ ꯌꯥꯗꯕ ꯀꯌꯥꯝ ꯊꯣꯛꯑꯦ ꯍꯣꯏ ꯋꯥꯔꯤ ꯈꯔ ꯁꯥꯡꯅ ꯍꯥꯞꯅꯕꯁꯨ ꯇꯧꯒꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯥꯕꯗꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕꯗꯤ ꯃꯌꯥꯝ ꯊꯣꯛꯑꯦ ꯁꯤꯗꯗꯤ ꯑꯇꯣꯞꯄ ꯊꯪꯅꯕ ꯀꯥꯗꯁꯨ ꯃꯤ ꯂꯩ ꯑꯗꯩ ꯃꯣꯏꯁꯨ ꯄꯨꯟꯅ ꯁꯥꯕꯅꯤꯅ ꯐꯦꯟ ꯊꯥꯔꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯄꯨꯡ 20 ꯂꯩ ꯍꯌꯦꯡ ꯃꯣꯔꯅꯤꯡ ꯉꯟꯅ ꯑꯗꯨꯝ ꯇꯥꯡꯇꯦꯟ ꯊꯥꯔꯛꯅꯕ ꯇꯧꯒꯦ ꯑꯗꯨꯒ
ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯃꯐꯝꯁꯤ ꯃꯣꯏ ꯋꯦꯁ ꯕꯦꯡꯒꯣꯜꯒꯤ ꯀꯔꯤꯅꯣ ꯂꯝ ꯑꯃ ꯍꯥꯏꯅ ꯎꯂꯤꯕꯦꯔꯤꯌꯥ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤ ꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇ ꯂꯩꯕꯅꯤ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯈꯣꯟꯒ ꯁꯛꯀ ꯆꯥꯟꯅꯗꯦ ꯈꯣꯟꯗꯤ ꯌꯥꯝ ꯐꯖꯩ ꯆꯨꯝꯕꯅꯤ ꯆꯨꯝꯕꯅꯤ ꯈꯣꯟꯖꯦꯜꯒ ꯁꯛꯀ ꯃꯥꯟꯅꯗꯕꯅꯤ ꯁꯛꯇꯤ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯕꯅꯤ ꯑꯁꯤ ꯀꯃꯦꯟꯁꯤꯡꯁꯤ ꯄꯨꯟꯅ ꯄꯥꯕ ꯅꯪꯍꯧꯗꯦ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯤ ꯀꯃꯥꯏꯅ ꯄꯥꯗꯣꯏꯅꯣ ꯁꯤꯕꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯝꯇ ꯄꯥꯕ ꯑꯃꯨꯛ ꯆꯤꯡꯈꯠꯄ ꯌꯥꯕꯁꯤꯕꯣ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯑꯩꯅ ꯁꯤ ꯋꯥ ꯉꯥꯡꯉꯤꯁꯤ ꯁꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯁꯨ ꯁꯤꯗ ꯌꯥꯝ ꯂꯥꯡꯉꯦꯅ ꯉꯔꯥꯡ ꯑꯃ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯂꯩꯕꯤꯔꯛꯄꯅꯤ ꯑꯗꯨ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥꯛꯇꯪ ꯋꯥ ꯉꯥꯡꯕꯗ ꯃꯥꯏ ꯍꯨꯃꯥꯡ ꯆꯨꯞꯂꯨꯔꯦ ꯐꯦꯟ ꯊꯥꯔꯗꯤ ꯇꯥꯔꯔꯣꯏꯅ ꯉꯥꯡꯗꯕꯅꯤ ꯊꯥꯗꯕꯅꯤ ꯑꯗꯨ ꯄꯨꯡ ꯋꯥꯔꯤꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯉꯁꯤ ꯍꯌꯦꯡ ꯇꯥꯗ꯭ꯔꯁꯨ ꯍꯛꯆꯥꯡꯅ ꯃꯔꯨꯅꯤ ꯅꯥꯕꯗ ꯊꯨꯅ ꯊꯦꯡꯀ꯭ꯌꯨ ꯂꯥꯟꯅꯗꯤ ꯂꯧꯕꯤꯔꯅꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯃꯒ ꯍꯣꯔꯦꯟ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯄꯨꯡ 12:01 ꯑꯗꯨꯋꯥꯏꯗ ꯑꯃꯒ ꯑꯩ ꯍꯥꯞꯄꯛꯅꯕꯗꯤ ꯇꯧꯒꯦ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯀꯩꯅꯣꯄꯥꯅ ꯀꯔꯤ ꯂꯣꯏꯁꯤꯜꯂ ꯂꯩꯕ ꯑꯩ ꯉꯥꯛꯇꯪ ꯂꯥꯏꯞꯇ ꯊꯥꯔ ꯌꯦꯡꯒꯦꯅ ꯊꯥꯔꯛꯄꯅꯦꯕ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯕꯨꯡꯁꯦ ꯑꯩꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒ ꯂꯝꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯣꯛꯐꯝ ꯂꯝꯗꯝꯅ ꯍꯩꯔꯣꯛꯅꯤ ꯃꯈꯥ ꯇꯥ ꯀꯃꯦꯟ ꯂꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯅ ꯋꯥꯔꯤ ꯈꯤꯇꯪ ꯆꯥꯡ ꯅꯥꯏꯗꯕꯗꯣ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯁꯥꯎꯕꯤꯗꯅꯕ ꯑꯩꯅ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯊꯥꯗꯤ ꯌꯥꯝ ꯊꯥꯅꯤꯡꯉꯦ ꯑꯗꯨꯕꯨ ꯈꯨꯗꯣꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯑꯩꯅꯁꯨ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯄꯗꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯏꯀꯥꯏꯕ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯋꯥꯈꯜ ꯂꯩꯅꯥꯒ ꯅꯥꯔꯒ ꯀꯥꯏꯅ ꯃꯌꯥꯝ ꯍꯪꯂꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯋꯥꯍꯩꯗꯣ ꯍꯪꯂꯛꯄꯗ ꯌꯥꯝ ꯏꯀꯥꯏꯖꯕꯗꯣ ꯑꯗꯨꯅ ꯇꯥꯛꯊꯣꯛꯇꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯌꯥꯝꯅ ꯋꯥꯔꯤ ꯍꯪꯉꯦ ꯌꯥꯝꯅ ꯅꯥꯕ ꯑꯩ ꯅꯥꯕꯕꯨꯗꯤ ꯐꯔꯦ ꯀꯣꯛꯁꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯗ ꯑꯗꯨꯁꯨ ꯈꯪꯗꯦ ꯀꯣꯛ ꯉꯥꯎꯕꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕꯗꯣ ꯋꯥꯔꯤꯒ ꯄꯥꯕꯒꯤ ꯑꯗꯩ ꯋꯥꯈꯜꯒ ꯈꯜꯂꯛꯄ ꯃꯇꯝꯗ ꯇꯨꯝꯕꯒ ꯌꯥꯗꯕ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯕꯗꯒꯤ ꯇꯨꯝꯅꯕꯒꯤ ꯒꯨꯂꯤꯒ ꯏꯅꯥꯎꯄꯥ ꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯌꯥꯎꯋꯦ ꯍꯣꯏ ꯐꯔꯒꯦ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯀꯔꯤ ꯁꯤ ꯀꯃꯦꯟ ꯃꯌꯥꯝꯁꯤ ꯑꯩ ꯍꯦꯛꯇ ꯄꯥꯕ ꯅꯪꯍꯧꯗꯦꯕ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯦꯕ ꯍꯜꯂꯣ ꯕ꯭ꯔꯣ ꯏꯇꯥꯎ ꯇꯝꯇꯦꯡ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯅ ꯈꯣꯟꯖꯦꯜ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯕꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨ ꯈꯪꯗꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯋꯥꯔꯤ ꯄꯥꯅꯤꯡꯉꯤ ꯂꯤꯅꯤꯡꯉꯤ ꯑꯗꯨ ꯍꯛꯆꯥꯡꯁꯤꯅ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯔꯛꯑꯒꯗꯤ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯂꯦꯞꯄꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨ ꯑꯉꯥꯡ ꯋꯥꯔꯤꯗꯤ ꯌꯥꯝꯈꯤ ꯇꯨꯝꯕꯒ ꯌꯥꯗꯦ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯩꯁꯨ ꯄꯥꯕꯒꯤ ꯇꯣꯟꯗꯣꯟꯕꯤꯅ ꯊꯥꯔꯛꯄꯗꯣ ꯑꯁ ꯑꯩꯁꯨ ꯔꯦꯀꯣꯔꯠꯀ ꯂꯧꯕꯗ ꯅꯨꯃꯤꯗꯥꯡ ꯂꯧꯗꯦ ꯐꯦꯟ ꯊꯥꯗꯦꯕ ꯑꯩ ꯂꯥꯏꯚ ꯂꯧꯔꯤꯁꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯨꯃꯥꯡ ꯁꯧ ꯌꯥꯝ ꯁꯥꯏꯌꯦ ꯃꯐꯝꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡ ꯁꯛ ꯀꯨꯆꯨ ꯁꯦꯝꯕꯒꯤ ꯑꯣꯏꯔꯒꯗꯤ
ꯁꯨꯝꯅ ꯀꯥꯗ ꯂꯩ ꯌꯥꯝ ꯉꯧꯊꯣꯛꯄꯗꯨ ꯃꯥꯜꯂꯦ ꯅꯦꯠꯇꯨ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯆꯞꯄꯦ ꯅꯦꯠ ꯆꯞꯄ꯭ꯔꯣ ꯑꯩꯉꯣꯟꯗꯗꯤ ꯅꯦꯠꯋꯥꯛ ꯀꯥꯏ ꯕ꯭ꯔꯣꯒꯤ ꯔꯦꯀꯣꯔꯠ ꯂꯧꯕꯁꯤ ꯀꯩꯗ ꯇꯧꯔꯤꯅꯣ ꯑꯣ ꯑꯩ ꯁꯤꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤ ꯂꯦꯞꯇꯣꯞ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯑꯩ ꯇꯣꯉꯥꯟꯅ ꯇꯦꯕ꯭ꯂꯦꯠ ꯑꯃꯁꯨ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯁꯣꯞꯋꯦꯌꯥꯔ ꯑꯇꯣꯞꯄ ꯑꯃꯅꯤ ꯁꯤꯖꯤꯟꯅꯔꯒ ꯂꯧꯕꯅꯤ ꯏꯌꯥꯝꯕ ꯑꯉꯥꯡꯗꯣ ꯃꯈꯥ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯞꯄꯛꯀꯦ ꯇꯥꯃꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯊꯥꯕ ꯃꯤꯅꯠ 10:02 ꯁꯤꯗ ꯇꯥꯁꯤ ꯅꯨꯄꯤ ꯊꯤꯔꯕꯣ ꯏꯀꯥꯏ ꯃꯥꯏꯊꯣꯡꯗ ꯌꯦꯡꯉꯗꯤ ꯅꯨꯄꯤ ꯊꯤ ꯃꯥꯜꯂꯝꯃꯅꯤ ꯐꯤꯕꯝ ꯌꯥꯝ ꯀꯥꯏꯕꯅꯤ ꯅꯨꯄꯤꯗꯤ ꯊꯤꯗꯦ ꯊꯤꯗꯨꯁꯨ ꯃꯥꯟꯗ꯭ꯔꯦ ꯋꯥꯔꯤ ꯈꯔ ꯁꯥꯡꯅ ꯊꯥꯔꯛꯑꯣ ꯍꯣꯏ ꯃꯤꯅꯠ 10 ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯊꯥꯒꯦ ꯃꯌꯥꯝ ꯊꯥꯕꯁꯨ ꯉꯝꯗꯦꯕ ꯃꯁꯤ ꯌꯥꯝ ꯎꯕ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯍꯥꯟꯅꯈꯩ ꯁꯛꯁꯨ ꯇꯥꯛꯇꯕꯅꯤ ꯎꯁꯨ ꯎꯍꯟꯗꯕꯅꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯩꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯃꯥꯛꯁ ꯎꯞꯂꯒ ꯉꯥꯡꯈꯤꯕꯅꯤ ꯉꯁꯤꯗꯤ ꯁꯛ ꯑꯣꯜꯂꯦ ꯈꯣꯟꯖꯦꯜꯒ ꯁꯛꯀꯗꯤ ꯌꯥꯝ ꯃꯥꯟꯅꯗꯕꯅꯤ ꯈꯣꯟꯖꯦꯜꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯨꯝ ꯐꯖꯩ ꯍꯥꯏꯕꯤꯕ ꯑꯣꯏꯔꯝꯒꯅꯤ ꯁꯛꯀꯤ ꯋꯥꯗꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯀꯤꯕ ꯐꯪꯂꯝꯒꯅꯤ ꯑꯩꯅꯁꯨ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯂꯦꯞꯇꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏ ꯀꯃꯦꯟꯁꯦ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯦ ꯍꯦꯛꯇ ꯄꯥꯕ ꯅꯪꯍꯧꯗꯦ ꯏꯇꯥꯎ ꯇꯥꯡꯊꯦꯟ ꯍꯥꯞꯄꯤ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯍꯥꯞꯄꯛꯀꯦ ꯏꯇꯥꯎ ꯇꯥꯡꯊꯦꯟ ꯃꯈꯥꯕꯨ ꯍꯥꯞꯄꯛꯀꯦ ꯆꯨꯝꯃꯦ ꯕ꯭ꯔꯣ ꯈꯣꯟꯖꯦꯜꯒ ꯁꯛꯀ ꯃꯥꯟꯅꯗꯦ ꯃꯥꯟꯅꯗꯕꯅꯤ ꯗꯥꯒꯤ ꯂꯥꯏꯐꯅ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯃꯣꯏ ꯑꯩꯁꯤ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯂꯩ ꯂꯣꯟꯕꯅꯦꯕ ꯋꯥ ꯉꯥꯡꯕꯗ ꯄꯠ ꯄꯠ ꯇꯠꯄꯗꯨ ꯇꯧꯕꯅꯦ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯁꯨꯝ ꯋꯥꯔꯤ ꯈꯔ ꯄꯥꯔꯛꯄꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯐꯔꯦ ꯅꯍꯥꯟꯋꯥꯏ ꯃꯇꯝꯗꯕꯨꯗꯤ ꯋꯥꯔꯤ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ ꯐꯩꯒꯜꯂꯒ ꯊꯥꯔꯒ ꯋꯥ ꯉꯥꯡꯕꯤꯗꯨ ꯌꯥꯝ ꯇꯧꯔꯝꯃꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯅ ꯋꯥꯔꯤ ꯄꯥꯈꯤꯕꯁꯨ ꯑꯗꯨꯃꯥꯏꯅ ꯋꯥ ꯈꯔ ꯇꯣꯏꯅ ꯉꯥꯡꯉꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯁꯨꯝꯅ ꯄꯥꯈꯤꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯂꯩ ꯇꯠꯄ ꯂꯩ ꯂꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯥ ꯉꯥꯡꯕꯗ ꯐꯩꯒꯜꯂꯒ ꯊꯥꯔ ꯉꯥꯡꯕꯤꯗꯨ ꯇꯧꯔꯝꯃꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏ ꯐꯖꯅ ꯂꯤꯕꯤꯔꯛꯑꯣ ꯉꯥꯏꯕꯗꯤ ꯌꯥꯝ ꯋꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯂꯣꯏꯔꯕꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯆꯥꯁꯤꯅ ꯌꯥꯝ ꯁꯥꯕꯗꯣ ꯁꯥꯕ ꯍꯦꯟꯕꯅꯤꯅ ꯆꯥꯕꯁꯨ ꯉꯝꯗꯕ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯌꯥꯝ ꯁꯣꯏ ꯀꯩꯅꯣ ꯈꯪꯗꯦ ꯈꯦꯠꯅꯩ ꯆꯥꯕꯒꯤ ꯃꯇꯝꯁꯦ ꯑꯗꯨꯒ ꯈꯣꯟꯖꯦꯜꯒ ꯁꯛꯀ ꯌꯥꯝ ꯈꯦꯠꯅꯩ ꯈꯦꯠꯅꯕꯅꯤ ꯁꯛꯇꯤ ꯁꯨꯡꯐ ꯐꯖꯗꯕꯅꯤ ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯑꯀꯤꯕ ꯐꯪꯂꯝꯒꯅꯤ ꯏꯇꯥꯎ ꯇꯥꯡꯊꯦꯟ ꯏꯌꯥꯝꯕ ꯅꯥꯕ ꯊꯨꯅ ꯐꯕꯒꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯕꯤꯔꯛꯎ ꯕ꯭ꯔꯣꯒꯤ ꯐꯦꯃꯤꯂꯤ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯑꯣ ꯁꯤꯗꯗꯤ ꯐꯦꯃꯤꯂꯤ ꯑꯇꯣꯞꯄ ꯌꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯅꯥꯎꯄꯥ ꯃꯆꯥ ꯃꯥ ꯗꯣꯛꯇꯔꯅꯤ ꯃꯥꯒ ꯁꯤꯗ ꯂꯩꯃꯤꯟꯅꯕꯅꯦ ꯑꯩꯒ ꯃꯥ ꯁꯨꯝ ꯀꯥ ꯂꯩꯔꯤ ꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯌꯥꯝꯃꯦ 5ꯅꯤ ꯌꯨꯝꯅꯥꯝ ꯃꯤꯡ ꯀꯧꯔꯛꯑꯦ ꯑꯉꯥꯡ ꯊꯥꯒꯠꯂꯛꯑꯣ ꯌꯥꯝ ꯊꯨꯏ ꯍꯥꯏꯕ ꯀꯃꯦꯟꯁꯦ ꯍꯦꯛꯇ ꯄꯥꯕ ꯅꯪꯍꯧꯗꯦ ꯈꯔ ꯍꯧꯅ ꯉꯥꯡꯕꯤꯔꯛꯑꯣ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯁꯤ ꯍꯧꯗ꯭ꯔꯕ ꯀꯩ ꯂꯝꯗ ꯂꯩꯕꯤꯕꯅꯣ ꯑꯗꯣ ꯑꯩ ꯁꯤꯗ ꯂꯥꯏꯚ ꯊꯥꯔꯤꯁꯤꯗꯤ ꯑꯩ ꯃꯌꯥꯝꯗꯗꯤ ꯏꯇꯥꯎ ꯅꯪꯍꯧꯗ꯭ꯔꯦ ꯄꯥꯕ ꯕ꯭ꯔꯣꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯩꯗꯤ ꯕ꯭ꯔꯣꯒꯤ ꯁꯞꯄꯣꯔꯠꯇ ꯂꯩꯅꯤ ꯑꯗꯨ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯍꯣꯏ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤ ꯌꯥꯝ ꯍꯪꯉꯦ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯅꯥꯕ ꯑꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯀꯣꯛ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯣ ꯑꯗꯨꯒꯤ
ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯄꯥꯈꯠꯇꯅ ꯁꯤꯗ ꯌꯦꯡꯁꯦꯅ ꯀꯧꯔꯛꯄꯒꯤ ꯑꯩ ꯂꯥꯛꯄꯅꯤ. ꯁꯅꯔꯦꯝꯕꯤ ꯅꯠꯇꯦ, ꯑꯩꯅ ꯂꯤꯕ ꯅꯠꯇꯦ. ꯁꯅꯔꯦꯝꯕꯤꯗꯤ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯃꯅ ꯂꯤꯕꯔꯝꯅꯤ. ꯔꯥꯖꯨ ꯁꯛ ꯊꯤꯖꯔꯁꯨ ꯈꯣꯟꯖꯦꯜ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ. ꯊꯦꯡꯛ ꯌꯨ. ꯕ꯭ꯔꯣ ꯅꯥꯕ ꯊꯨꯅ ꯐꯕ ꯑꯣꯏꯕꯤꯔꯣ. ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯍꯥꯞꯄꯤꯔꯛꯅꯕ ꯀꯃꯦꯟꯗ ꯁꯨꯝ ꯀꯥꯏꯗꯅ ꯂꯩꯔꯤꯁꯤꯗꯣ. ꯑꯩꯁꯤ ꯃꯐꯝꯁꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗꯤ ꯑꯣꯏꯔꯒ ꯃꯣꯏꯒꯤ ꯍꯧꯔꯥ ꯑꯂꯨꯕꯤꯔꯤꯌꯥ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯅꯩ. ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯥꯛꯇ ꯂꯩꯕꯅꯤ. ꯑꯩꯗꯤ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯃꯥꯏ ꯌꯥꯝ ꯁꯥꯏ. ꯃꯌꯥꯝꯅ ꯄꯥꯝꯕꯤꯌꯨꯀꯣ, ꯑꯗꯨꯝ ꯈꯪꯅꯤꯡꯕꯁꯨ ꯈꯔ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ. ꯑꯩ ꯑꯗꯨꯝ ꯋꯥꯔꯤꯒꯤ ꯏꯟꯇ꯭ꯔꯣ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ. ꯋꯥꯔꯤꯒꯤ ꯏꯟꯇ꯭ꯔꯣ ꯃꯥꯟꯕ ꯌꯦꯡꯉꯣꯀꯣ, ꯋꯥꯔꯤ ꯄꯥꯕꯒꯤ ꯃꯑꯣꯡ. ꯑꯩ ꯁꯤ ꯄꯥꯕꯒꯤ ꯃꯑꯣꯡ ꯇꯧꯕꯁꯦ ꯅꯣꯡꯅꯔꯛꯀꯅꯨꯀꯣ ꯁꯣꯏꯔꯁꯨ. ꯋꯥꯔꯤ ꯄꯥꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯌꯦꯡꯉꯣ. ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯋꯥꯔꯤ ꯅꯆꯣꯝꯅ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯏꯇꯥꯎ ꯇꯥꯡꯇꯦꯟ 18 ꯁꯨꯕ ꯇꯥꯡꯀꯛ. ꯋꯥꯔꯤꯕꯨꯗꯤ ꯊꯥꯗ꯭ꯔꯤꯕꯅꯤꯀꯣ. ꯉꯁꯤꯒꯤ 18 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯋꯥꯔꯤꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯏꯇꯥꯎ ꯇꯥꯡꯇꯦꯟ 18 ꯁꯨꯕ ꯇꯥꯡꯀꯛ. ꯃꯥꯟꯕ꯭ꯔꯥ ꯋꯥꯔꯤ ꯄꯥꯕꯒꯤ? ꯏꯇꯥꯎ ꯇꯥꯡꯇꯦꯟ ꯄꯥꯠ ꯀꯌꯥꯃꯨꯛ ꯂꯩꯕꯤꯒꯦ? ꯌꯥꯝꯗꯤ ꯁꯥꯡꯗꯕꯅꯤ, 19ꯂ ꯑꯗꯨꯃꯛꯀꯤ ꯑꯗꯨꯏ ꯆꯥꯡ ꯑꯣꯏꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯊꯦꯡꯛ ꯌꯨ. ꯄꯟꯊꯧ ꯂꯤꯂꯝꯒꯤꯁꯨ ꯋꯥꯔꯤ ꯃꯍꯥꯕꯅꯤ. ꯑꯩꯅ ꯅꯣꯡꯃꯁꯨ ꯑꯩꯅ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯊꯥꯔꯝꯕ ꯀꯔꯤ ꯃꯤꯅꯝꯕꯟ ꯑꯆꯨꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯄꯨꯟꯅ ꯐꯨꯜ ꯑꯣꯏꯅ ꯍꯥꯞꯀꯦꯅ ꯈꯟꯕꯅꯦ. ꯑꯗꯨꯒ ꯑꯗꯨ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯅꯅꯥꯎꯕꯤ ꯑꯅ ꯋꯥꯔꯤ ꯑꯃ ꯃꯥ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤ. ꯄꯟꯊꯧ ꯂꯤꯂꯝꯗ ꯊꯥꯔꯛꯀꯅꯤ. ꯕꯨꯠꯀꯤ ꯋꯥꯔꯤꯁꯨ ꯑꯣꯏꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯔꯣꯃꯥꯟꯇꯤꯛ ꯑꯃꯁꯨ ꯌꯥꯎꯕꯅꯦ. ꯍꯧꯖꯤꯛꯀꯤ ꯅꯅꯥꯎꯕꯤꯗꯣ. ꯅꯅꯥꯎꯕꯤꯗꯨꯁꯨ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯀꯥꯟꯗ ꯁꯦꯝꯈꯤꯕꯅꯤ. ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯇꯥꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯅ ꯈꯜꯂꯤ. ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯈꯤꯕ ꯃꯑꯣꯡꯗꯣ ꯋꯥꯔꯤ ꯑꯇꯩꯒꯤ ꯁꯤꯕꯒꯤ ꯃꯑꯣꯡꯒꯗꯤ ꯃꯥꯟꯅꯔꯔꯣꯏ. ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯅ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯅꯤ. ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯁ ꯀꯅꯥꯅ ꯁꯛ ꯐꯖꯩꯅ ꯍꯥꯏꯔꯛꯏꯁꯦ ꯍꯔꯥꯎꯋꯦ. ꯃꯤ ꯑꯇꯩꯅ ꯄꯨꯟꯅ ꯁꯛꯀ ꯈꯣꯟꯖꯦꯜ ꯆꯥꯟꯅꯗꯦ ꯍꯥꯏꯔꯒ ꯑꯃꯅ ꯐꯖꯩꯅ ꯍꯥꯏꯔꯛꯏ. ꯅꯨꯄꯤ ꯊꯤꯔꯕꯣ? ꯊꯤꯗꯦ. ꯕ꯭ꯔꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩ ꯆꯍꯤ ꯌꯥꯝꯃꯤ. ꯆꯍꯤ ꯍꯥꯏꯗꯣꯛꯄꯁꯨ ꯏꯀꯥꯏ. 19 ꯌꯧꯔꯝꯃꯅꯤ. ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯕ ꯋꯥꯔꯤ ꯂꯤꯕꯤꯔꯛꯑꯣ. ꯕꯨꯠꯀꯤ ꯋꯥꯔꯤ ꯌꯥꯝ ꯊꯥꯔꯛꯀꯦ. ꯗꯗꯥ ꯑꯕꯁꯨ ꯌꯥꯝ ꯊꯥꯖꯗꯦ. ꯁꯨꯃꯥꯏꯅ ꯌꯥꯝ ꯃꯌꯥꯝꯅ ꯇꯧꯕꯅꯤ. ꯑꯩꯁꯦ ꯀꯃꯦꯟ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯥꯕ ꯅꯪꯍꯧꯗꯦꯕ. ꯅꯨꯄꯤ ꯊꯤꯔꯕꯣ? ꯊꯤꯗꯦ. ꯊꯤꯗꯧꯁꯨ ꯃꯥꯟꯗꯦ. ꯑꯗꯨꯝ ꯊꯤꯔꯔꯣꯏꯗ. ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯄꯥꯔꯛꯀꯦ. ꯕ꯭ꯔꯣ ꯉꯁꯤ ꯏꯇꯥꯎ ꯇꯥꯡꯇꯦꯟ ꯍꯥꯞꯄꯤꯔꯛꯇꯣꯏꯔꯣ? ꯍꯥꯄꯛꯀꯦ. ꯈꯣꯟꯖꯦꯜ ꯌꯥꯝ ꯉꯥꯎꯖꯩ. ꯊꯦꯡꯛ ꯌꯨ. ꯃꯊꯪꯗꯗꯤ ꯁꯣꯏꯗꯅ ꯍꯥꯞꯄꯤꯔꯛꯀꯅꯤ ꯈꯟꯖꯩ. ꯋꯥꯔꯤ ꯅꯆꯣꯝꯕꯨ ꯅꯨꯡꯁꯤꯕꯁꯤꯡ 100K. ꯑꯗꯨꯗꯤ ꯄꯥꯝꯃꯦ. ꯑꯗꯨ ꯌꯧꯕꯗꯤ ꯄꯥꯛ ꯉꯝꯃꯨꯗꯧ ꯃꯥꯟꯗꯦ. 79Kꯗꯤ ꯌꯧꯔꯒꯨꯝ ꯇꯧꯕꯅꯦ. ꯑꯗꯨ 100K ꯌꯧꯕ ꯑꯁꯤ ꯇꯔꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦ. ꯑꯗꯒꯤ ꯑꯩꯒꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯗꯕ ꯈꯨꯟꯅꯥꯏꯗ ꯁꯤꯗ ꯉꯥꯡꯕ ꯆꯩꯕꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯂꯝꯅꯤ. ꯀꯥꯏꯗ ꯂꯩꯒꯦ? ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ. ꯅꯧꯅ ꯌꯦꯡꯕ ꯃꯥꯜꯂꯦ. ꯑꯩꯁꯨ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯂꯩ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ.
ꯁꯥꯏ ꯐꯦꯟ ꯀꯨꯏꯅ ꯊꯥꯗꯕꯁꯦ ꯈꯣꯟꯖꯦꯜ ꯇꯥꯕ ꯅꯨꯡꯉꯥꯏ ꯂꯥꯏꯞꯁꯦ ꯌꯥꯝ ꯁꯥꯡ ꯃꯥꯜꯂꯦ ꯃꯤꯅꯤꯠ 10 ꯂꯥꯏꯞꯁꯦ ꯌꯥꯝ ꯁꯥꯡꯉꯁꯨ ꯃꯌꯥꯝ ꯌꯦꯡꯕ ꯇꯜꯂꯝꯒꯅꯤ ꯇꯥꯎꯁꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯩ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝꯅ ꯍꯩꯔꯣꯛ ꯔꯣ 13ꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯖꯔꯛꯑꯦ 100 ꯌꯧꯅꯕ ꯆꯪ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯌꯧꯕꯗꯤ ꯄꯥꯝꯃꯦ 100K ꯑꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯗꯕꯗꯣ ꯑꯗꯨꯅ ꯁꯥꯎꯕ ꯀꯌꯥꯝꯁꯨ ꯌꯥꯎꯔꯝꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯊꯥꯔꯛꯀꯅꯤ ꯃꯣꯔꯅꯤꯡꯒꯤ ꯄꯨꯡ 8ꯗꯒꯤꯅ 9 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯇꯥꯡ 10 ꯍꯥꯞꯄꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯣꯟꯗꯣꯟꯕꯤꯒꯤ ꯋꯥꯔꯤꯗꯨꯗꯤ ꯉꯁꯤ ꯑꯊꯦꯡꯕꯗ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯥꯡ 10ꯗꯨ ꯈꯔ ꯈꯔ ꯁꯥꯡꯍꯟꯕꯤꯔꯣ ꯑꯩ ꯁꯥꯡꯉꯕꯗ ꯃꯤꯅꯤꯠ 10ꯗꯒꯤꯅ 15 ꯐꯥꯎ ꯂꯤꯒꯦ ꯃꯌꯥꯝ ꯁꯥꯡꯕꯁꯨ ꯂꯤꯕ ꯉꯝꯗꯦꯕ ꯍꯩꯔꯣꯛ ꯄꯥꯠ ꯀꯌꯥꯗꯩꯅꯣ ꯍꯩꯔꯣꯛ ꯄꯥꯠ ꯇꯨ ꯕꯖꯥꯔ ꯏꯌꯥꯝꯕꯁꯦ ꯍꯩꯔꯣꯛꯇꯩꯔꯣ ꯃꯥꯅꯤ ꯑꯩꯁꯤ ꯀꯌꯥ ꯊꯣꯛꯇꯤ ꯊꯣꯛꯄꯅꯤ ꯎꯗꯕ ꯑꯣꯏꯔꯝꯅꯤ ꯏꯌꯥꯝꯕꯒꯤ ꯐꯣꯟ ꯅꯝꯕꯔ ꯄꯥꯝꯃꯤ ꯑꯩ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯅꯤꯗ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯁꯤ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯑꯃꯗꯤ ꯊꯝꯈꯤꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯔꯛꯑꯁꯨ ꯌꯥꯏ ꯁꯥꯅꯟ ꯆꯥꯕ꯭ꯔꯥ ꯀꯅꯥꯅꯣ ꯁꯤꯕꯣ ꯅꯪꯍꯧꯗ꯭ꯔꯦ ꯄꯥꯕ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯆꯥꯗꯦ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯉꯁꯤꯗꯤ ꯌꯦꯟ ꯆꯥꯁꯦꯅ ꯊꯣꯡꯕꯅꯤ ꯑꯗꯨ ꯆꯥꯗꯦ ꯇꯥꯡꯇꯦꯟꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧ ꯇꯥꯡꯇꯦꯟꯒꯤ ꯀꯔꯤ ꯃꯇꯥꯡ ꯇꯧꯅꯤ ꯇꯥꯡꯇꯦꯟꯒꯤ ꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕ ꯑꯣꯏꯔꯦ ꯑꯇꯩꯗꯤ ꯄꯨꯟꯅ ꯌꯨꯝ ꯄꯥꯟꯅꯔꯦ ꯑꯩ ꯈꯛꯇ ꯂꯩꯍꯧꯕꯅꯤ ꯀꯩꯗꯧꯕ ꯆꯠꯂꯤꯅꯣ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤꯒꯤ ꯑꯁ ꯑꯩ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯋꯥꯕꯅꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯣꯏ ꯇꯦꯁ ꯃꯣꯏ ꯀꯔꯤ ꯍꯥꯏꯌꯦ PCR ꯍꯥꯏꯕ RT PCR ꯑꯗꯨ ꯇꯧꯕꯅ ꯇꯧꯋꯦ ꯕꯕꯤꯅꯥꯗꯒꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯕꯕꯤꯅꯥꯗ ꯁꯤꯖ ꯔꯥꯖꯇꯒꯤ ꯑꯗꯨ ꯇꯧꯕꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯅꯦꯒꯦꯇꯤꯞ ꯇꯥꯕꯒꯤ ꯆꯦ ꯑꯃ ꯄꯥꯏꯔ ꯆꯠꯂꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯕꯁꯨ ꯌꯥꯝ ꯁꯥꯊꯤ ꯍꯟꯗꯛꯇꯤ ꯂꯨꯏ ꯇꯥꯡꯇꯦꯟꯒꯤ ꯅꯨꯄꯤ ꯐꯪꯗꯣꯏꯔꯣ ꯁꯤꯃꯗꯤ ꯑꯩ ꯇꯥꯛꯊꯣꯛꯑꯔꯣꯏꯒꯦ ꯃꯥ ꯅꯨꯄꯤ ꯐꯪꯒꯅꯤ ꯐꯪꯉꯣꯏ ꯍꯥꯏꯕꯁꯤ ꯍꯌꯦꯡ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯗꯧ ꯃꯥꯜꯂꯤ ꯉꯔꯥꯡꯗꯤ ꯃꯥꯏ ꯅꯨꯄꯤ ꯇꯝꯗꯦꯅ ꯍꯥꯏ ꯃꯇꯥꯡꯗꯣ ꯗꯥꯏꯂꯣꯛ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨ ꯍꯩꯔꯣꯛꯇꯒꯤꯅꯤ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯤ ꯅꯪꯍꯧꯗ꯭ꯔꯦ ꯄꯥꯕ ꯏꯇꯥꯎ ꯍꯥꯎ ꯃꯥꯏꯕꯝ ꯍꯧꯖꯤꯛꯀꯤ ꯇꯥꯡꯇꯦꯟꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨ ꯅꯍꯥꯟ ꯄꯥꯈꯤꯕ ꯋꯥꯔꯤꯗꯨꯒꯤ ꯃꯇꯥꯡꯒꯤ ꯗꯥꯏꯂꯣꯛꯇꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯃꯥꯅ ꯂꯥꯁꯁꯤꯟꯗ ꯍꯥꯏꯔꯛꯄꯗꯣ ꯂꯥꯏꯗꯨꯅ ꯇꯥꯡꯇꯦꯟ ꯀꯧꯔꯒ ꯅꯪꯒꯤ ꯅꯨꯄꯤꯁꯦꯅ ꯍꯥꯏꯔꯒ ꯇꯥꯡꯇꯦꯟ ꯌꯥꯝ ꯈꯣꯏꯔꯥꯡꯅ ꯍꯪꯕꯗꯣ ꯀꯝꯗꯧꯕ ꯑꯗꯨꯗ ꯂꯥꯏꯗꯨꯅ ꯃꯥꯏ ꯈꯣꯏꯔꯥꯡꯕ ꯃꯇꯧꯗꯨꯗ ꯂꯛꯅꯔꯝꯕꯗꯣ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯇꯥꯡꯇꯦꯟꯒꯤ ꯗꯥꯏꯂꯣꯛꯇꯣ ꯇꯧꯔꯛꯑꯣ ꯃꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯗꯥꯏꯂꯣꯛꯁꯤ ꯀꯌꯥ ꯀꯟꯅꯗꯤ ꯑꯣꯏꯗꯕꯅꯦ ꯋꯥꯔꯤ ꯑꯗꯨꯝ ꯄꯔꯤꯡ ꯂꯤꯈꯤꯕꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯏꯌꯥꯝꯕ ꯑꯃꯟꯕ ꯌꯨꯝꯖꯥꯎ ꯀꯤꯕꯅꯤ ꯌꯨꯝꯖꯥꯎ ꯑꯃꯟꯕꯗꯣ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅꯕ ꯑꯩ ꯅꯥꯕꯗꯤ ꯐꯔꯦ ꯑꯗꯨ ꯋꯥꯈꯜ ꯑꯗꯨ ꯍꯥꯏꯗꯤ ꯋꯥꯔꯤ ꯏꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯑꯁ ꯚꯣꯏꯁ ꯇꯞꯄꯦ ꯍꯥꯏ ꯋꯥꯔꯤ ꯄꯥꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯏꯕꯗꯣ ꯑꯗꯨꯀꯥꯟꯗ ꯋꯥꯈꯜ ꯈꯟꯕꯗꯣ ꯃꯣꯏꯅ ꯈꯤꯇꯪ ꯄꯣꯊꯥꯎꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯔꯤ ꯏꯗꯕꯅꯦꯕ
Somi Kumar Male. Cái mi power ba singer ba ai man hay đi bozu ba de ai ngasi de tum mani ki thawai na mai broad wari khudima mati sitha dana ta jai wari khudima do na pan jai yam sun na thank you sigla na te thawai ni dialogue ama tro ki ko aina na hanong ma peti I ki ba ai ki whatsapp status da ga thambani dubudi dum mina sembiu ha ba ke ina mate ma ngang ki ne ba ko ngang la ke man da su dum taw ko ina chum na khak kana gu ma khak na wa khan nungai ta ba gi da dum sem ki ba ngang ki ba dialogue ne ba ai suman wang alam dai matam si ai di masai su lei tat pa lei lom ba taw ni na ko pat pat tat pa de gi sing ba mata yam jaw ba ni do mayam na su kana taw gi ba adu gi dialogue mate tum harakini aina na hanong whatsapp status ta ngang gi ba yung ko taraga dum manbra wari liba khunjen duga manabra nataga si tab nungai nungai te habdu yung nahan nong mai na siyang bada lo mangal ke tu si wang alam dai si tapal le ba ai lei lo ma tu lei tat pa do na ngang be ngam thuk ta ba ngasi nang na wari ba ngasi nang na kap li ba do hayengi mino kamagi ni kawano ngasi nang na phana warasu phana kaplasu thangnaba mikup amada nahak soidana maki momon minok tamba yai kawano punsi habase khuba khunamni adubu hojikti khuba khunam oidrabani khubak tagi khunam on manang tingai adum pallabani si dialogue se ai hojikki dum di last lo sindreba adumaina kanagumba mana mina waba ningamdaba tawbado adu masi warchu ningamdaba kaya pharasu nongmadi harau mo minok tamba lakani akoi adum hainai dina miyobe punsi di khuba khunamni ngasi aina warsu ka basu long no lakani ga hai adu hojik matam dadi phattaba tawbisina hena dum mai papugum tawe phattaba tawbisingse moi nongmadi mai thiba lakani da hai laktaba male phattaba tawbisingsina hena mai papoi duga thamoi sengna chumna tawbising sina dum manghobra natraga sothahobra kana ma tawbum tawe live ta sin man camera kitang chau thopi ai phone da live tawbane ba du fullon u da bisiba wakhan nungai na lei lei tumbadi matam yam thenga tumi bro pung kya de taw tang ten habak tu morning da habage wari phajan se phajana badum tarake kanyang charage chak chadri chak di somda thire ga loram mani naw pan ai ren ko na charage na matam jam thenge pung khai me na live logre losilage asigi live sigo adum live loy baga kakhrage ai di publish tawre ai di phajana ngang musu na tabani na angtang adum mayam da share tawbo video ni na ba yamagi wari tar na hakko thane thank you wari tab nu ngai bigi da thank you yam lo ning wari amagi dialogue tawiro yam lo ning wari amagi ai dum pa gi wari singdo kawe ba dialogue se comment pa gi hai bro dum marak marakta dum live tharak pa yari tharak ai ngasina ahan ba live thabane du live thabagi mong ma to su ai han khamde khoi naw pan tak pi ni du asi di wari hapra jo
khara thenga ganda ama habake aduga hayeng ayuktana tangtin habagi akibagi wari sikpen di chane akibagi wari pab chate thaja khangdida ai wari par siko adum ai pusidati ai but lai habdu thengna dri amukta so sigumba chanin chom phangdi yawde dum pamjaru bagi pabne bro lai mu harau thank you comment ta pa lai mar mak ta tharo tharake ai ngasi de live thaba khara ga haire mathang dagi de khara kier tharake mayam na so saka khunjan chana de haidana khara kier de kitang chana basi chujang makhong gi wari do yang ki ki ne dai da gi wari sita ya ngai na kone ai mat keno mangi aina wari pa baduga asida ina live thaba da ngang ba khunjen siga khena ba leiba khena ba ai ta ba da wari pa ba khunjen du sida live thaba khunjen ga khena ba yawra kambe nam ta heroni khenai khena de khena ba lei khena ba matang du heroni wari pa ba ga sida ina live ta ngam khunjen ga karama mong de khena ge khena de si karama kambe na chumdu khena de habsu yawe khenai tab yam ngai thank you khara khenai chamanai wari ga pro kai lam dai no wari dana ki esidana ki e chamanai da khena ba kisu leite khara khara de khenai khunjen mana di wari pa ba khara khenai sidana ma khunjen kamai to wangang ba ta ba nungai da boibra ai kamen ta pa ba nung hodi chen bana hale panthul lam gi wari kai mut kai masi di wari haparoi da habakani matang matang na pure bro hoi wari pa ba du di tongan da mowang am da dum pare dana khara khenai khenai khunjen yam na seng na tai thank you bro gi wari ngai ba no ai hana ti chang dinai ra duini asi de lei ba da khudong cha da bai si ai si da di dum free ne ba ai gi som de yeng ba ya ba yeng da matung da halak ba da tunggun mari gi manung da chak cha ba matam ga ibu ja ba tai matam natana atai matam da di ai dum kana to dini tum ba khang de wari ba khang de pa khang de to bo lu pa ba si thang da ba da so khoi nau pa ga tina ba to doctor sing lei ni ko lon ju phone de mo bengali no ro da ju khang de adu moi di matam mayam da moi wa ngang ba si kana kana su ngang ba mi khana ba su man ba dong na to ba da lon phone da ba na aina thaba ma to ge adu ma na ngang ni ma ha ni moi tumna gi ba ngai ba na chaga moi na di chakhi ba ngai ba adu mai to ga wari pai dagi mafam jam chaba khoi man pu ga yam khenai ai mapa lam si ka chatte north east budi kha chatte ya du somda west bengal da lak pu han mane sumane saram ne so khangu de ba du mafam jiyo da kan di khangi panthol lam gi wari da thun habiro tam thabake pung kya da wari tharakani angang gi wari do ngasi atheng ba du pung kya tarage pung 10 makhai khar theng du male ngasi haigadra hayeng haigadra pung baro matung du kum ta du male bro good night good night panthol lam gi wari sing do ta ba su ki matin mai thank you ahan du ne bros aina han ka sa ku ta thok ta bane di ka su gai ba di mi te blogger ku ni na masak ma to na kana to su na te ba khonjen da budi nuksi bi be ta ba nu ngai lam ya sak yeng la ga di ka na ko ngang na ga da ba sai na ga da ba ko
ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯤ ꯌꯥꯝ ꯅꯣꯛꯅꯕ ꯌꯥꯝ ꯐꯩꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯨꯝꯁꯨ ꯆꯨꯝꯃꯦꯕ ꯃꯁꯛ ꯊꯤꯕ ꯃꯤꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯤ ꯀꯩꯁꯨ ꯌꯦꯡꯅꯤꯡꯗꯕꯅꯤ ꯄꯥꯝꯁꯨ ꯄꯥꯝꯗꯕꯅꯤ ꯈꯣꯟꯖꯦꯜꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯇꯥꯕ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯕꯒꯤ ꯋꯥꯅꯤ ꯁꯛ ꯊꯣꯛꯂꯒ ꯑꯩꯅ ꯋꯥꯔꯤ ꯄꯥꯔꯕꯀꯣ ꯚ꯭ꯌꯨꯗ ꯂꯥꯏꯗꯅ ꯀꯃꯦꯟꯗꯁꯨ ꯐꯠꯇꯕ ꯉꯥꯛꯇ ꯉꯥꯜꯂꯛꯀꯅꯤ ꯆꯀꯔ ꯒꯨꯗ ꯅꯥꯏꯠꯇꯨꯗ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯁꯥꯡꯂ ꯃꯥꯜꯂꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯗꯤ ꯑꯩ ꯂꯥꯏꯐ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯀꯟꯅ ꯆꯦꯜꯂꯤ ꯃꯁꯤ ꯂꯥꯏꯐ ꯑꯍꯥꯟꯕ ꯊꯥꯕꯁꯤꯅ ꯑꯣꯏꯔꯦ ꯑꯩ ꯁꯦꯡꯅ ꯈꯪꯗ꯭ꯔꯦꯕ ꯅꯤꯌꯣꯝꯁꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯟ ꯀꯩꯅꯣꯁꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯍꯥꯞꯄꯛꯑꯣ ꯍꯥꯄꯛꯑꯒꯦ ꯑꯗꯨꯗꯤ ꯅꯣꯏ ꯑꯗꯨꯝ ꯍꯪꯅꯤꯡꯕꯀꯣ ꯍꯥꯏꯅꯤꯡꯕꯁꯨ ꯋꯥꯔꯤ ꯈꯤꯇ ꯊꯨꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯄꯛꯑꯒꯦ ꯒꯨꯗ ꯅꯥꯏꯠ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯗ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤ ꯂꯥꯏꯐꯁꯦ ꯄꯕ꯭ꯂꯤꯁ ꯇꯧꯔꯔꯣꯏ ꯑꯗꯨꯝ ꯁꯤꯗ ꯃꯨꯠꯊꯠꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ